บนุปัตตรุกตุกิมาไรบักเสียเขาจิกตั้มบังมดระคุยขังบังมดระอดุนามายามนะเขาจิกนั่นกันนะแต่มาคุยเสียอดุนเลยมารู้ชีระมันเนี่ยนะท่าจะนริสิเนี่ยบ่อดุนางาใส่กันนะตุนมาคุยยังที่นั่งอดปีในบีรมันนี่งาใส่สิงห์บักสิงห์มาคุยกัลลัมกันเนี่ยบ่ยังที่นั่งกัลลัมกันนี่ให้ตาเลยอันนั้นพวกนั้นมาโกงมาคุยทุกอย่างมุสยัยada makok tak ada kandar mayai, nawai aku ki mati ki SDO keno ki nagpan ki keno da ukrulda keno SDO iba keno da kisan na amaliba amas market driver atau maki keno da makoi pun ahum ni na matu keno da aku ki na keno da NSN ayam na makoi jumpak ya lag hat ki lei na asmai na jumpak yan ba adigi mangkak pa adigi thang ka keno da khud kak pa khong kak pa hing na sim ki thabak che masih makoi yang tahu hai tare ne ada maru nang sai ki keno kambuche ngasai khulai pa ba au chi ki terrorist kambudo makoi sine ba yang tahu rai se akoi mai te ki mathak te makoi taw ki ba dei re na au ja angam mai am makoi na terrorism ki tam thi ba terrorism ki thong sa thaki mi hat ki ba manghan ki ba kho ki ba mai am le ri ba ko ada hojik ngasai ki mataruk se anda teruk se tatok piro hai na yung wakat bi phangarang su pak san na pon sathare na ha dagi ni le pak tri che ana naga ta ba mo hum sing tri te makhoi adom pham le re adigi oi kan da lengak te su makhoi na ka appeal se ka rak khan na tawre adi side UNC na tawre na ka women's union na tawre adigi tonga ton organization ma na tawre adi liang mai ki akhoi ki or kan gi organization sing gi nupi gi nupa gi organization sing gi delegate sing lak na khotan chief minister unare chief minister ka su makhoi na haja khosana appeal ton moi da kan makhoi kan to biu hai dana ana asmaina sigumba mayam mama akhoi haina ngasi numit tari ne sayol pura hian grabasi deida hoji phawda marang khangdare aduna hoji ma pun amana akhoi asadu thadok na re hai tare ne habita aduna karimba makhoi se hat khiba tamthina ot nei ram matung da hat pi gi tar ga su moi masadu di christian hai tar being faithful Christians Christian ni hai na makhoi na claim to jadana khotna to ribani na adu moi asiba haksang thadi phangan biyo akhoi madugi la tawphum thokpa religious akhoi ritual ngi matung ina tawphum thokpa akhoi makhoi last funeral rites na sing makani sing last rites to pakthok sage haibna sing makhoi hoji haiba hore ba aduna series da ngasai ki keno si akhoi gi thad na kariba cookie in pi na makhoi na makhoi keno da hai ban pa tar tu thi makhoi pha ba di yaw ti kai na makhoi na habi re iga kan tar se yam sakthi ba keno style ni hai tare ne makhoi na ngasai gi pha re ba cookie akhoi ki terrorist ka mudo madu gi mi sang da sang bi ra ga makhoi taw gi ma wan ne ba makhoi pau ma sem pau phau na ri mi zan ni na ana nupa ching ti pha te na akhoi khang de madu di akhoi gi keno da lete akhoi na pha ba ching nupi keno du ne nupi ching du ne loin thadok kre ha do adu hai go gai na makhoi na tha keno da cookie in pi du ka hairam ngane ba cookie in pi gi president to igra secretary ogira adu de gi makhoi na adu ma na haire ine ba ana sikuma makhoi gi yamna sakthi ba terrorist ko ba yamna barbaric oi ba asumba keno se makhoi gi attitude se masi atum phajana uthoi adna hojik si hai ba akhoi na khataruk se akhoi hingam gani habsi kana ta thajana dre aduna akhoi su adum singna re koire akhoi na aduna masris da ngasagi lengak sina makhoi bu pha keno tong na ma rescue tong na mani haidana akhoi gi combing operation sathari khotari kai na tong na security force na makhoi sniffer dog ka khara yaw na khotna photo ka pa khara thador idna madu akhoi miyam jida ne khut wing to na akhoi I wash to na ne ba akhoi miyam da utsai bani hai tare ne security force na makhoi na asma khoi combing operation sathada na khotna makhoi bu thi na thi kan na ba thi rim ni kai na ta pat ki thap ne na akhoi haining hai tare yam seng hai ra ba adu nar mong song khara da satsin ra ka kari kara ta ra ka kari ka mai tong na madu na kamai tong makhoi phangdu na hai ni da ta jida adu mai na thi gi do na te hai ba adu makhoi security kano da si maki yek na ba kano da lam theng na ba yek na ba mai na ba adigi si ba criminal sing terrorist sing and track down to ba hunt to ba makhoi si yam hai sing la training phangam ni kholam ni ga na hai na adu hai ba du bu asum ba terrorist kangbu amana misam civilian innocent adu su adu is marakta akoi Christian ki makhoi pastors yor ba religious men amasu mi amasu yori ba adumba mioi tarupu ma kannam ni haidna adumaina nar mok song da kha chatsin na to badu adu kada ta phangba ngam dinu haibani la ma khoi thigida bo hangda bo mafam ngasai gi keno sing da ngasai khundo
kun ngasai leilon wifi hariba kundugi matugi makhoi chip ni hariba headmin hariba kariba lal boy wifi harise lal boy wifi hariba kungi head ni hariba ningthau haigera chip haigera haining ba haro hariba mioi dune adigi makhoi kungi nupi mayam do nupi sing do makhoi nam phabani dana makhoi da atum chap chana makhoi da moi pharga moi kokhat ka tawni moi hanggadawni ngasi dia dum loin hainare na pakse singda haiba adugi ni thodu phau aduga kanu ten khunja moi nupi sing ka phau aduga makhoi de interrogator kan da khangani aduga makhoi adum haidok sakani han adum hainari na hauchi se adugi pot ne ba leid bo pot se hari wa pham se sung taw taw daga makhoi je adum thaduk ga thamaga aduga kari hani narak moksong khara daga thirim ni kan coming operation tori ni kan adu ti yam sathina kari hani adu yam tat pat ku thabak ni adana madu yes oza adu da security gi oibadi oza na adu mai mit utpani haibagi wafam di leiriba tongan ba du lenga ki side gi di kai gumba kari khongthang yausalaga di security gi oiba oza na lokhat hin hanning ba se hauji gi oiba se kai tawdi ya kanoni tajida hoi hojik su adumangai hojik khoi hingbu hinge nataga sibu sigre hat hat pigre hojik su lengak sina tawba yaba wapum adum khardi leitab nate ba lengak skin government amani na state amki government amani state amki government ama haise ma ki power adum leijari bane ba adum leijari me constitution watungi na khoi ki keno ki adu da loin leire haitare adu kesu thotuna sangning dre aduna state sigi magi kenoda akhoi government amaki makhada makutta magi power sab chana lichari magi kenoda commanda akhoi state force mayam se lichari manipur police lady manipur police commando lady irb lady manipur rifles lady adagi mayam am legre adi pdf na simo home guard na simo karin simo paingi legre adagi adu disnate haiba civil government se ite mateng pangnam ni haidana akhoi central force mayam su adum leire hojik kenoda central paramilitary force mayam leire assam rifles leire crpf leire adigi crpf hair ka crpf ki handak keno ki kariba